ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯂꯩꯉꯥꯛꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯔꯕꯗꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯒꯅꯤ ꯇꯧꯔꯝꯕ ꯑꯗꯨ ꯌꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯑꯍꯨꯝꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯂꯥꯐꯥꯔꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯗꯤꯁꯅꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯅ ꯂꯨꯆꯤꯡꯕ ꯀꯃꯥꯟꯗꯣ ꯈꯨꯠꯄꯨ ꯑꯃꯅ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KSO ꯁꯗꯔ ꯍꯤꯜꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯥꯡꯇꯤꯂꯦꯟ ꯍꯥꯎꯀꯤꯄ ꯇꯥꯝꯊꯤꯅ ꯁꯣꯛꯍꯜꯂꯝꯕ ꯑꯃꯗꯤ ꯐꯨ ꯆꯥꯏꯔꯝꯕ ꯊꯧꯑꯣꯡ ꯄꯨꯖꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯄꯨꯡ 12ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯃ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯆꯠꯊꯔꯒꯅꯤ ꯇꯧꯔꯝꯕ ꯑꯗꯨ ꯌꯥꯏꯊꯣꯛꯈ꯭ꯔꯦ꯫ KSO ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯅ ꯊꯥꯗꯣꯔꯛꯄ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯑꯣꯏꯔꯛꯂꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤꯅ KSO ꯁꯗꯔ ꯍꯤꯜꯁꯀꯤ ꯃꯐꯝꯗ ꯄꯦꯟꯅꯗꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕ ꯑꯃꯕꯨ ꯇꯥꯝꯊꯤꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ KSO ꯈꯛꯇ ꯅꯠꯇꯅ ꯇꯝꯄꯥꯛꯇ ꯕꯦꯖ ꯇꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞꯁꯤꯡꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ ꯃꯊꯣꯡ ꯍꯣꯛꯇꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ KSOꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡ ꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯗꯤ ꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯄꯤꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯊꯦꯡꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ KSOꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯃꯥꯔꯆ 8ꯒꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯍꯧꯔꯒ ꯄꯨꯡ 24ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯑꯗꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯃꯔꯥꯜ ꯂꯩꯕ ꯄꯨꯂꯤꯁ ꯄꯥꯔꯁꯟꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯃꯇꯝ ꯀꯛꯇꯅ ꯌꯥꯏꯊꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯌꯨꯝꯕꯥꯟꯗ꯭ꯔꯤꯉꯩꯗ ꯊꯥꯂꯥꯁꯦꯃꯤꯌꯥꯒꯤ ꯇꯦꯁ ꯇꯧꯊꯣꯛꯍꯧꯕꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯉꯥꯛꯊꯣꯛꯍꯧꯕ ꯉꯝꯒꯅꯤ꯫ ꯌꯨꯝꯕꯥꯟꯗ꯭ꯔꯤꯉꯩꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯑꯅꯤꯃꯛ ꯊꯥꯂꯥꯁꯦꯃꯤꯌꯥ ꯀꯦꯔꯤꯌꯔ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯍꯧꯕꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯊꯥꯂꯥꯁꯦꯃꯤꯌꯥ ꯅꯥꯗꯕ ꯑꯉꯥꯡ ꯑꯣꯏꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯊꯥꯂꯥꯁꯦꯃꯤꯌꯥ ꯀꯦꯔꯤꯌꯔ ꯑꯣꯏꯕ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯊꯥꯂꯥꯁꯦꯃꯤꯌꯥ ꯅꯥꯕꯒꯤ ꯆꯥꯡ 15% ꯑꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯂꯥꯏꯈꯨꯔꯝ ꯇꯣꯝꯆꯥꯈꯨꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯑꯈꯟꯅꯅ ꯎꯅꯕꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯥꯂꯥꯁꯦꯃꯤꯌꯥ ꯑꯁꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯃꯆꯥꯁꯤꯡꯗ ꯂꯧꯕ ꯖꯦꯅꯦꯇꯤꯛ ꯕ꯭ꯂꯗ ꯗꯤꯁꯑꯣꯔꯗꯔꯅꯤ꯫ ꯏꯗ ꯌꯥꯎꯕ ꯔꯦꯗ ꯕ꯭ꯂꯗ ꯁꯦꯜ ꯑꯁꯤ ꯇꯠꯇꯅ ꯀꯥꯏꯊꯔꯛꯀꯅꯤ꯫ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯂꯪꯁꯇꯒꯤ ꯍꯛꯆꯥꯡꯒꯤ ꯑꯇꯩ ꯃꯐꯝꯗ ꯑꯣꯛꯁꯤꯖꯦꯟ ꯄꯤꯒꯗꯧꯔꯤꯕ ꯑꯁꯤ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟꯅꯤ꯫ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟ ꯑꯁꯤ ꯔꯦꯗ ꯕ꯭ꯂꯗ ꯁꯦꯜ RBCꯗ ꯌꯥꯎꯏ꯫ ꯅꯤꯡꯊꯤꯅ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟ ꯄꯤꯕ ꯉꯝꯂꯛꯇꯕꯒꯤ RBC ꯑꯁꯤ ꯇꯠꯇꯅ ꯃꯊꯟꯇ ꯀꯥꯏꯊꯔꯒꯦ ꯀꯥꯏꯅꯊꯪꯗ ꯑꯦꯅꯤꯃꯤꯌꯥ ꯂꯩꯅꯥ ꯑꯣꯏꯍꯜꯂꯒꯦ꯫ ꯂꯩꯅꯥ ꯑꯁꯤ ꯅꯥꯕ ꯃꯤ ꯑꯗꯨ ꯃꯁꯥ ꯁꯣꯟꯒꯅꯤ, ꯃꯁꯥ ꯆꯥꯎꯈꯠꯀꯅꯤ, ꯀꯨꯆꯨ ꯍꯪꯒꯥꯝꯄꯜ ꯆꯪꯕ ꯋꯥꯎꯊꯥꯡꯅꯕ ꯑꯣꯏꯒꯅꯤ, ꯆꯥꯎꯕ ꯊꯤꯟꯒꯅꯤ, ꯌꯨꯡ ꯑꯌꯥꯛꯄ ꯍꯥꯟꯕ ꯑꯁꯤꯅ ꯁꯤꯝꯇꯣꯝ ꯑꯣꯏ꯫ ꯍꯦꯟꯖꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯃꯥꯏ ꯑꯃꯁꯨꯡ ꯀꯣꯛꯀꯤ ꯁꯔꯨꯛ ꯑꯁꯤ ꯁꯣꯏꯔꯛꯀꯅꯤ꯫ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯏ ꯁꯦꯡꯗꯣꯛꯀꯗꯧꯔꯤꯕ ꯁꯐ꯭ꯂꯤꯟ ꯑꯁꯤ ꯆꯥꯎꯊꯣꯛꯂꯛꯀꯅꯤ꯫ ꯑꯥꯏꯔꯟꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯇꯨꯅ ꯍꯥꯔꯠ ꯂꯤꯚꯔꯗ ꯆꯩꯊꯦꯡ ꯄꯤꯔꯛꯀꯅꯤ ꯑꯃꯁꯨꯡ ꯁꯔꯨ ꯇꯦꯛꯂꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯊꯥꯂꯥꯁꯦꯃꯤꯌꯥ ꯄꯦꯁꯦꯟꯠ ꯑꯁꯤ 200 ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ 110ꯗꯤ ꯊꯥꯂꯥꯁꯦꯃꯤꯌꯥ ꯃꯥꯏꯅꯔ ꯀꯦꯔꯤꯌꯔ ꯑꯣꯏ, 30ꯅ ꯊꯥꯂꯥꯁꯦꯃꯤꯌꯥ ꯃꯦꯖꯔ ꯑꯃꯁꯨꯡ 80ꯅ ꯊꯥꯂꯥꯁꯦꯃꯤꯌꯥ ꯏꯟꯇꯔꯃꯦꯗꯤꯌꯦꯠ ꯑꯣꯏ꯫ ꯊꯥꯂꯥꯁꯦꯃꯤꯌꯥ ꯃꯦꯖꯔ ꯑꯃꯁꯨꯡ ꯊꯥꯂꯥꯁꯦꯃꯤꯌꯥ ꯏꯟꯇꯔꯃꯦꯗꯤꯌꯦꯠ ꯑꯣꯏꯔꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯇꯣꯏꯅ RBC ꯀꯥꯞꯄꯒꯤ ꯃꯊꯧ ꯇꯥꯏ꯫ ꯊꯥꯗ ꯅꯠꯇ꯭ꯔꯒꯅ ꯍꯞꯇꯥꯗ ꯃꯈꯣꯏꯒꯤ RBC ꯀꯥꯞꯄ ꯃꯊꯧ ꯇꯥꯏ꯫ ꯊꯥꯂꯥꯁꯦꯃꯤꯌꯥ ꯑꯁꯤ ꯈꯪꯗꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯍꯥꯟꯕꯗ ꯗꯣꯛꯇꯔꯅ ꯐꯤꯖꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯒꯅꯤ, ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯑꯃꯁꯨꯡ ꯄꯜꯁ ꯆꯦꯛ ꯇꯧꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯏꯒꯅꯣꯁꯇꯤꯛ ꯇꯦꯁꯠ ꯆꯠꯊꯒꯅꯤ꯫ ꯀꯝꯄ꯭ꯂꯤꯠ ꯕ꯭ꯂꯗ ꯀꯥꯎꯟꯠ, ꯖꯦꯅꯦꯇꯤꯛ ꯇꯦꯁꯇꯤꯡ, ꯑꯥꯏꯔꯟ ꯇꯦꯁꯠ, ꯄ꯭ꯔꯤꯅꯦꯇꯜ ꯇꯦꯁꯇꯤꯡ ꯇꯧꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯦꯁꯇꯤꯡ ꯑꯁꯤꯅ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟꯒꯤ ꯆꯥꯡ, ꯏꯗ ꯌꯥꯎꯔꯤꯕ ꯁꯦꯜ ꯑꯃꯁꯨꯡ ꯑꯥꯏꯔꯟ ꯆꯥꯡ ꯋꯥꯠꯄꯒꯤ ꯑꯃꯁꯨꯡ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨ ꯊꯥꯂꯥꯁꯦꯃꯤꯌꯥ ꯀꯦꯔꯤꯌꯔ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯔꯤꯝꯁ ꯑꯃꯁꯨꯡ ꯖꯦꯅꯤꯝꯁꯇ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯂꯩꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯥꯂꯥꯁꯦꯃꯤꯌꯥ ꯑꯁꯤ ꯅꯥꯕ ꯇꯥꯔꯒꯗꯤ ꯇꯣꯏꯅ ꯏ ꯀꯥꯞꯄ ꯃꯊꯧ ꯇꯥꯏ꯫ ꯃꯈꯣꯏꯗ ꯀꯥꯞꯀꯗꯧꯔꯤꯕ ꯏ ꯑꯁꯤ RBCꯅꯤ꯫ RBC ꯑꯁꯤ ꯇꯣꯏꯅ ꯀꯥꯞꯂꯛꯄ ꯇꯥꯔꯒꯗꯤ ꯑꯥꯏꯔꯟꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯥꯏꯔꯟꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯄ ꯇꯥꯔꯒꯗꯤ ꯍꯥꯔꯠ ꯑꯃꯁꯨꯡ ꯂꯤꯚꯔꯗ ꯆꯩꯊꯦꯡ ꯄꯤꯔꯛꯀꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯁꯞꯂꯤꯟꯗꯁꯨ ꯆꯩꯊꯦꯡ ꯄꯤꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯆꯩꯊꯦꯡ ꯑꯁꯤ ꯄꯤꯔꯛꯇꯅꯕ ꯑꯥꯏꯔꯟ ꯀꯦꯂꯦꯁꯟ ꯊꯦꯔꯥꯄꯤ ꯑꯁꯤ ꯆꯠꯊꯩ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟꯅ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯐꯪꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯤꯒꯅꯤ꯫ ꯚꯦꯛꯁꯤꯟꯒꯤ ꯑꯋꯥꯠꯄ ꯂꯩꯕꯗꯒꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡꯗ ꯆꯍꯤ 15ꯗꯒꯤ 19 ꯐꯥꯎꯕꯒꯤ ꯑꯉꯥꯡꯁꯤꯡ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯦ꯫ ꯑꯀꯛꯅꯕ ꯃꯐꯝ ꯈꯔ ꯈꯛꯇꯗ ꯚꯦꯛꯁꯤन ꯀꯥꯞꯍꯟꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯜꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ, ꯑꯔꯕꯥꯟ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡꯗ ꯆꯍꯤ 15ꯗꯒꯤ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯊꯕꯛ ꯆꯠꯊꯔꯝꯕ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯤꯁꯨꯕ ꯗꯣꯁꯀꯤ ꯚꯦꯛꯁꯤꯟ ꯀꯥꯞꯀꯗꯕ ꯑꯉꯥꯡꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯂꯦꯞꯈꯤꯕ ꯑꯁꯤ ꯚꯦꯛꯁꯤꯟꯒꯤ ꯑꯋꯥꯠꯄ ꯂꯩꯕꯗꯒꯤꯅꯤ꯫ ꯖꯅꯨꯋꯥꯔꯤ 3ꯗꯒꯤ ꯍꯥꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯚꯥꯔꯠ ꯕꯥꯏꯑꯣꯇꯦꯛꯅ ꯄꯨꯊꯣꯛꯄ ꯀꯣꯚꯥꯛꯁꯤꯟ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯋꯥꯍꯔ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯖꯦꯅꯤꯝꯁꯇ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯍꯧꯗꯣꯛꯈꯤꯕꯅꯤ꯫
Nabit Kunipan gi matungda anisubad dos ki vaksin kap kadabani. Housing Manipur gi naha oirba miyo kya anisubad dos ki vaksin kapa matam yorukpa kaloinana. Hana vaksin kap ki health center sing da satuna vaksin kap na bahang lubada vaksin gi awat palai badagi akak ngapa mafum khara khak tada vaksin kapa gi tabak sathare. Impal West ki oina lapel pat lever rims amasong RD wing khak tada angang gi vaksin kapa gi tabak sathare. Ahan dos ki vaksin kapa hoki ba matuk Manipur gi oina chawrak na vaksin dos lising kun kama pirakhe. Masina Manipur gi tongan ba health center sing da yan thok na vaksin kapa da awat palai gada ba ado yenglaga akak na mafum khara khak tada vaksin kapa gi tabak sathabane. Impal East ki weda Jennings da harba sahi matang asida leiba angang sing vaksin kabli aduga tongan ba district sing ki oina di district hospital sing da vaksin kapa gi tabak sathari aire. Masak maming takthuk ning daba Arvan Health Center gi official amana phangdora khibada vaksin gi awat palai beda ki makoida harba sahi matang asida leiba angang sing vaksin kapa gi ayaba piraktre maramadun akak na mafam sing atu da satuna vaksin kap kada bani phangdora ke maka tarakpa atopa pau amadana Andhra da nufi ani haudong na sikpadagi rabies na maram oiduna sire. Andhra Pradesh gi Krishna district da haudong amana siklava matung da nufi ani rabies na maram oiduna sire. Nufi ani adu ngarang mova mandar da leiva bemulam da leikidabani. Thani gi mamang da Kamala sahiyumpu gamari amasong nagamani sahini fugum doi asi haudong amana sikibane. Makoi gi mung manung gi mising gi matung ina makoi ani mag TD tetanus Toxoid injection kafki amadi haudongna sikiba adugi damak hidak su sake adomoy namak makhoi namit khanigi matungda phibam sokchilaki amadi makhoi laikhitre Kamlana Guntur district reiwa Mangali giri da hangba NRI hospital da laying legeda ngarang angan bamatam da laikhidabani aduga nakap ni na Kamalana laikhidaba minute khara lairaga Bijawada da laiba corporate hospital amadi laikhidabani aige Dr. Sinahai Nafi ani adu rabies na maram oiduna sibane infection dot paksana sandorakre amadi makhoi ningtin lahing bawar ki bana laikhidabane Prime Minister Narendra Modi na Pune Metro Rail project sangakre magi khunna iba overall miyam da pathok tuna tahan gre Pune Metro Rail project ngasi Prime Minister Narendra Modi na sangka bakroina na magi khunna iba overall sing ngasi ki thorom adu tinba miyam da pathok tuna tahan gre Maki warul atu international level da hanpo ina Pune da autok leva metro rail service asi kedamak da yamna nuaiva amadi arawa poge Pune da leva myam da metro rail service asina mai fakna mathau tau duna hena nuai yai fa punsi mahing ama phangbo oirasanu haina yai fa pausal pike Metro rail project asi sangkara pa matung da Prime Minister Modi na kiosk madagi ticket ama leiduna train adu tongduna koi bajatke kilometer 32.2 sangba metro rail project asi Prime Minister Modi na garwa Re metro station da ki flag off tawduna lamthaki loinar metro rail adu tongduna mafam adudagi kilometer manga lapna leiba Anandnagar station phawa tongduna chatke Pakistan gi sia masjid da suicide attack tokiba bomber gi imung manung da misimina gi daita pogadabane Pakistan gi Khyber Pakhtunkhwa province da leiba mijam da tinba sia masjid da masamatom da bom pokhayan duna sijiraga laisang da lakpa Miyam bohat ke bagi doktor suicide bomber amagi imung manung da sikiba miyosing abade asok posing adu gi daita pumba lawgadabani ena Pakistan gi official na pangdoragle Pakistani investigation authority na ngasi bom pokhai ki ba thodok adu kamari lenar yamna kumna thejin umjilaba matungda langla langjin phanglaba matungda wa pharmacy officials na pangdorake bane thodok adu da chenari ba suicide bomber adu ISIS khorsan gi member amane mana face war gi kisan khwani bazar da leba siam masjid manung te mi yamna tinkalakwa Madam da masa matom da bom pokhayan da namyu humpogom da chen kibani aduga chani amana sathi na sohan kibani aroi beda content singa sige mar oi pau khara asiba pau dam jariba Manipur local news YouTube channel amadi Facebook page asidagi yangbiri punam pathaga sari channel lasan atom da kanara badi subscribe to bi dribes na subscribe to bi moloi na like and share to so ka bi no punam po amakhana thaga sari